Chief Minister N Biren Delhi dagi ngasi Imphal da thorakle ex MLA mangadi Delhi da lehuri. Handak ta Congress tagi tokhraba ex MLA taruk ka loinana Delhi da sattuna Delhi gi BJP gi lusingba singa sakhang maikhang handuna BJP da yawbagi ayaba puduna harau tayamna okhraba matungda makhatana Union Home Minister Amit Shah unana bagi damak da Delhi da lerakhiba Chief Minister N Biren ngasi nungthin Delhi dagi Imphal da thorakle. Ex MLA manga makhatana Delhi da lehuri. Chief Minister N Biren MLA RK Imo amadi ex MLA Abdul Nasir amadi khongchet adu Chief Minister galoina khiba mahaki kangbu singaloina nanga sinungthin pung ani da Imphal International Airport ta thunglaki airport ta hek thunglabaga COVID-19 gi protocol gi batungina test tawraba matungda nungthil pung ahum khara helakpada CM Banglo da thungki pawsina hai Delhi da lehoriba ex MLA manga adudi Union Home Minister Amit Shah na hospital dagi disaster tawraba matungda mahaka unana bagi damak matam ngairi Union Home Minister na unana bagi matam hek pirak paga Chief Minister da pau pirak tuna Chief Minister amadi ex MLA singaloina na amuk hanna unaduna wari sanagadori panba yabadi hojik Delhi da BJP Manipur Pradesh ki President Professor S Tikendra Su BJP gi lusingba singna kausilakpadagi hojik Delhi da leiribani mahak BJP gi National President JP Nadda ga unana bagi matam pirakle hayeng unaduna wari sanagadori loinana Union Home Minister Amit Shah hospital dagi disaster matamda unana bagi damaktasu matam ngaiduna Delhi da laigani hairi aduga topa pawmana Brinda Congress ki wangang loira employee ra khangdre henari case tawraklabadi madumayok nabada karisu singnade Brinda Manipur Police ki Additional SP TS Brinda kanano lenga ki employee ra natraga Congress Party gi machin chatpa wangang loi oiribara haibasi khangdre haina Congress tagi BJP de yaukraba wangkhai kendra gi hanagi MLA Okram Henry na phongdokre Additional SP TS Brinda na mahaki matang da wafam kya Facebook ta thagalakliba adugi matang da paukhum piraduna Henry na haikhibada mahak chenai haina pangang dangang nariba airport ki drug ki case asi hojik court ta while chathariba maramna Additional SP TS Brinda na phongdorkliba wafam asi mahak pu MLA ama oina thagalakiba wangkhai kendra ga miyambu ikaiba piba amadi lana uhanna bo honaba gi thawongni Kumza 2013 da thokiba drug ki wathok adu nahan makhaidi karisu haidraga hojik ta Congress ta ki toklaga BJP da yaurokpa matamda mapan thokna wafam kya thamlakpa asi Additional SP TS Brinda asi Congress ki wangang loini haibada haiman ba thoklaroi Congress ta ki toklaga BJP da yaurokpa sida kalakbagira natraga pen da bagi ngang lebara rajniti tawninglaga da thabak ta ki potha biro aduga vote lepiro pamlagadi wangkhai kendra da vote lepiu sangyeng thengnarasi haiki Amaromda Additional SP TS Brinda na wangkhai kendra gi ex MLA Henry na case tawraklabadi madu mayok nabada karisu singnaba leite mahakna makha takhibada war on drugs lauthokibase 2017 da lauthokibani maramaduna drug ki mayok ta leiba mioi punamak thengnasi hairgadi drug phabada chenabagi case mayok nariba mioi amabu BJP de yahon bahaiba simak drug ki mayok ta thawai yauna thengnariba misak ama oina wahang hangloidabagi maram leite aduga topa pawmana Pranab Mukherjee gi hakchang gi phibam koma da leiri Laibak asigi hanagi President Pranab Mukherjee gi phibam koma da leibaga loinana hanadagi ahongba leitri haina mahak pulayeng liba Army Research and the Referral Hospital dagi tharok paserol amana hairi sahi marfu mari surba hanagi President ase hoji hospital sida ventilator si naduna hospital sida leiribani panbayai mahak ko ki brand dagi I matum lokhokiba numit adu dagi hospital sida koma da leirkhibani mahak COVID-19 positive oibaga loinana lungs infection gi anabasu mayok naribani Pranab Mukherjee 2012 tagi 2017 phawwa leibak sigi president gi phampuraki mahak numit kharani gi mamang da lekhidre haina social media da ngangnarakpadagi mahak ki masanupa amadi masanupina hingli haina Twitter da sengdorkhiba leikhrabani aduga topa pawmana COVID-19 na Manipur da sibgi changnemli leibak ki oina 1,083 hena sikhre state asigi oina ngasi ayuk phawbuda COVID-19 positive oiba apunma masing 5,946 yaukhre official oina phangba masing matungina de positive oiba nauna thenglakiba masing asi chamaga tara marini adum oina mak tongan mafamda sathakiba sample sing test tawbada top positive oiba marfunipan amasu hengelakle haina ngasi ayu angan ba matam phawda phangba pausing da hairi ngasi ayu phawda laisat asina nabadagi farakhraba miyoi chamaga humphuma thoi mayumda hankiba masing asi tharga hojik phawda naba farakhiba masing 3,433 yaukhre Sangchata parga farakpagi chang si sada humphumapal gi maya yaure nauna positive oirkhiba singi manungda nupi tara tere yauri apunma masing asigi manungda Imphal East ki mari Imphal West ki ani aduga Chandel gi ama natana atai travel history leite hairi pandemic ase horakpatagi hojik phawbada Imphal West district ta positive oiba masing chamaga tara mari Imphal East ta chamga ga marphuni thoi Surasanpur da chamga ga maudra mari Thobal da chamga ga kunmapal Kangpokpi da
चामरीगा कुनमाथोय उखरुलदा चहुमगा मरफुतरेत सेनापतिदा चहुमगा तरामापन तमेंगलोंगदा चनीगा मरफुनिथोय कक्चिंगदा चामगा मौद्रामंगा बिष्णुपुरदा चामगा हुंफुनिपान कामजोंगदा चामगा हुंफु सांडेलदा चामगा यांखै मापल जिरिबामदा चामगा कुंथानिथोय नोनेदा मापल अदुगा फेरजोलदा कुंथाहुमदोयनी ngase yu phawda laisat asiga mari leinana sikhiba migi masing kunithoi yaukhre state asida positive oirba nupi masing lising amaga chamnga tarani pan shure masigi manungda laisat asiga mari leinana laikhidaba masingna ani shukre laibak asida pungkun meri da corona virus case lising humpumathoi ga chamri sungani pan thengaduna ngase yu phawda laisat asina naba masing lakh kunthama thoi ga sukna chahum nipuni pan yaure haina union health ministry na phongdoroi हारिबो मतम असिदा लाइसत असिगा मरि लेना सिखिबा मिगी मसिंगना चामब्रीगा कुंथा तरुकनी मसि धारगा ngase अयु फावबदा सिखिबा पुनम मसिंग लिसिंग यांखै तरेत का चंगा निफुनि थोइदा लैरि लैबाक सिगी ओइना कोविड 19 ना नाबदगी मसा फगलखिबा मसिंगना लाख कुलुमदोय ग लिसिंग कुंथा निपान गा सुकना कुंथा मंगा ओइदुना फगलकपगी चांग से चादा हुंद्रा मंगा गा दशमिक अनि तरेत यौरे हाइना क्लेम तौरी महाराष्ट्र ना लेबाक सिगी मनुंग द ख्वाइदगी हक्सिन छोकलब स्टेट ओइरी स्टेट असिदा अनु केस लिसिंग तरागा चामब्री निफुमा थोइ थेंगदुना लाइसर असिना नाहलबा अपुनबा मसिंग लाख तरुक लिसिंग मरफुनि थोइ ग चहुम मरफुम दोय ओइरी तमिलनाडु ना लाख अहुम ग लिसिंग हुंद्रा मापन ग चहुम मरफुमंगा आंध्र प्रदेश ता लाख अहुम ग लिसिंग यांखै हुम दोय ग चाम ग तरामा थोइ कर्नाटका दा लाख अनि ग लिसिंग हुंद्रा तरेत का चनिपान तरा मरी उत्तर प्रदेश ता लाख अमग लिसिंग मरफु तरेत का चात्रेत मरफुमा थोइ अदुगा दिल्ली दना लाख अमग लिसिंग हुंफुमा थोइ ग चामब्री हुंफु तरुक लैरी अदुगा तोप पावमना भारत न कोरोना वायरस की वैक्सीन सहीस गी लोइरमदाय ता पुथोकलगनी हेल्थ मिनिस्टर लेबाक सिदनतन मालेम पुमदा संदोरकलेब कोरोना वायरस की वैक्सीन भारत न सहीस गी लोइरमदाय दा पुथोकलगनी हाइना केंद्र गी हक्सेल मिनिस्टर ओइरिबा हर्षवर्धन ना फोंदोरखरे हौजिक वैक्सीन असि मियोइबदा चांगयेंग तौबगी अहुम सुबा फेस्ता लैरी हाइना महांगना पाउमिसिंगदा पाउदमखी कोविड 19 की टास्क फोर्स की मकोकसु ओइरिबा डॉक्टर पोल ना फोंदोखिबदा हाइरिबा वैक्सीन असि अहुम सुबा फेस के अहुबगी चांगयेंगदा यामना पुनिंग थौनिंगाय ओइबा फल फंखी हाइरी पनबा याबदी अतोप वैक्सीन अनि अमसु लैना असि चांगयेंगदमक फेस 1 अमसुंग फेस 2 दा लैरिबानी अदुम ओइनमक मिनिस्टर ना सही सिगी अरोइबदा पुथोकदौरिबा वैक्सीन असि करमबनो हाइबदुदि सबचाना फोंदोखिबदी लैते हाइना पाउमिसिंगदा फोंदोखि अदुगा अतोप पावमना म्यांमार दा स्कूल सिंग हांगदोखरे कोविड 19 पेंडेमिक असिना मरम ओइदुना लेपदुरबा मतुंग म्यांमार गी अपुनबे स्कूल गी चादा यांखै यौखरे हाइरी म्यांमार गी अपुनबा हाई स्कूल लिसिंग तरेत का चामा हुंद्रा हुंदोय गी मनुंगदा लिसिंग मरी का चामा यांखै तरुक्ति हौखिबा जुलाई 19 दगी हेल्थ अथॉरिटी ना पीरिबा गाइडलाइन सिंग नाम नाम हौसागुम मही तंबा हौखरे अमरोंदा लेबाक सिदासु कोविड 19 केस चांगसु हंथरकली हाइना बेसिक्स एजुकेशन डिपार्टमेंट गी डायरेक्टर जनरल यू कोइले विनना हाइखि हाइना जिनहुआ न्यूज एजेंसी ना फोंदोरली मखातान स्कूल खरा अमसु हांगदोलगनी अदुगा हेल्थ अमदी एजुकेशनल बॉडी सिंग खन्नरबा मतुंग नौना हाई स्कूल लिसिंग तरेचु अमुक नौना अथुबदा हांगदोकनबा सिल्लांगनबा होनरी हाइरी म्यांमार गी एकाडमी ईयर जुन थादगी होबनी अदुबु कोविड 19 पेंडेमिक असना मरम ओइरगा थेंगथगिबनी हाइरी अरोगदा पॉपुलर न्यूज रीडर की वीडियो भी यंगिरी बुखुदिंग मकपो थागचरी।